अहानब्र टेंटक पांग तंगाना मैम थमजगी सोशल मीडिया साइट ओरिबदा चीफ मिनिस्टर एन बिरेन सिंगानमा की फेसबुक अकाउंट की थदरप वरोल खर मैम थमजगी तमई पुलिस की पर्सनल सिंगमसुम तमेंग एसपी बु थगलदुना खदी फोर अमसुम क्योलोंग एरिया दा पॉपी कल्टिवेशन तौरीबबु डिस्ट्रॉइंग तौबगी दमकता मपुंग फाना थगत फोंदोखरे अमरोमदना कोरोंगानबा खुमना फोंदोरप वरोलबना लान हौरकपद मिनिस्टर लेट पाउ हाकिप्तु अइना कनबिखिबनी नंगे पीआर दु दहंगको नंगे फैमिली नुपी अंगांग यावगी कोना बीएसएफना पुखिबनी हाबो वाफम्स थनकली अमरोमदना लिसिप्रिया कंगुजमना फोंदोरप वाफम खरना अइना कोविड मतमदा ऑक्सीजन पीदुना कुकी कियागी थवाई कनबिखि हौजिकता निंगमलक्त्रे हौजिकती अइ ओइना हातकनी हैरकपनी हाबो वाफम यावना फोंदोरकली मणिपुर टॉप चैनल की मैकेदी मारू ओइबी ई पाउसिंग मैम थमजरी हाम सेक्शन मिनासी अमुक हना येकनबगी खयाता सोंगसिनगुमसी फेडरेशन ऑफ हाउमी यूथ विंग सेक्शन बियो सेक्शन मिनासी अमुक हना येकनबगी खयाता सोंगसिनगुमसी हाइना फेडरेशन ऑफ हाउमी की यूथ विंग न थदोरकपा सिरोल अमना फोंदोरकली सिरोल असिन हाई सही क्या लमदम सिगी येलो मिसिंग कुकी मिलिटेंट सिंगना लोन अमदी फोंग नमसिंग थिंगमदन हात्रे हौखिबा सही की मे अहुमदिगी मारू ओइना लमदम सिगी येलो मिसिंगदा खुद थरकपा येलो मिसिंग तानथोरकपा सि अनौबा नते मसिबु थेंगनबा मिपुम खुदिमंगना होनरिङै तंजा असिदा मिनुंगसि मसेट अमत यावदना मखोगी मरक्ता संगसिन्दुना मसाबु कुकीसिंगदा खंगना मसुम खंगदना सिन्नबगी थबकसि लेप्तना संगसिनबगुम उहलि खुलाई सुपाइदबा अखोगी मियोइसिंगना करंबा वाखलदगी कुकीगी खयाता संगसिलिबनो हाइबगी उहंग कया मिपुम खुदिंगना नरि माफम खंगदना मांगख्रबा थीबा खंगदना लैरिबा कया सीख्रे खंगलबसु असीबा मसा फंगदना लैरिबा कयासी सत्ख्रबसिंग अदुना पिरंबा अवासैनादी इमुंग मनुंग मियामदा तहौरि मसी मखा ताना थोक्तनबा लमलमगी क्लब मैरा पाइबिसिंगना सत्पा याबा यादबा तौबा याबा यादबसिंगी मतंगदा मिफम पांगथोक्यो मामा मपासिंगसु मसासिंगदा थोक्लिबि इरांग असिगी मतंगदा कुपना मसासिंगबु खंगनबियो मणिपुर लेंगाकी मैकेदगी कुकीगा ताइनरिबा लंबीसिंगदा सिक्योरिटी मतिक चाना थंबीदुना असत अवोकसिंग चेक तौनबा पोस्ट अथुबदा हांगदोकपा मथक तारि मिसी मिना क्यादा नतना मयु मैकई तुमना मै थदोकपिख्रबा अवाबा तारबा अखोगी खुनाइसिबु कन्ननबा अकनबा लानम सथरिङै मरक्ता अखोई मसेलगी मरक्ता नुंगसिनदनबा हानबा मानबा येकनबना हराउनबा थबक क्या अखोई मसेलगी मरक्ता तौरिबसी खुदक्ता लेपियु लान से अखोगी इपाई पुना अखोइदा सिन्नबिरंबा इरमदा मसिबु कन्ननबा लनफमनि हाइबसी खंगमिनसे हाइदि अतोप पावमना गवर्नरना मेरा सौरेन हौबगी पाउजल पिरकली हयंग अक्टोबर 3 हाइबदिंगसी मेरा की नोंग मपान मेरा सौरेन हौब नुमिक मरी देना गवर्नर लक्ष्मण प्रसाद आचार्यना मणिपुर मियाम गेब पाउजल पिरकली गवर्नर की पाउजल सिरोल लमदम सिद खुंदामिनरिब फुरुपसिंगी मरक्ता नुंगसी चानब मदि अपुनबगी सक्तम सगतुना सही खुदिंगी मेरा थादा थौरमसी पांगथोक्तुना लाकली फेस्टिवल सिन स्टेट असिगी यूनिटी अमदि इंटीग्रिटी सगतपगा लोइनना लमदम सिद खुंदामिनरिब फुरुपसिंगी मरक्ता नुंगसी चानना लेमिनदुना चौखटपा इंग तप लमदम पुरप ओइसनो हाइदि मेरा सौरेन हौब थौरम लाकपग इरोइनना निंगसिंग थोक्तरब मतमदगी नुंगसी चानना लेमिनरगलब फुरुपसिंगी मरक्ता हेन सेट मरी सगतुना येंगथिनब पुनमक थादोक्तुना इंग तप सखतप मणिपुर अमा पुरप ओइरसनो हाइदि अमरोमदना सेंटर अमदि स्टेट लैंगा कुकी खुलाई पाइबिसिंगी मखादा लैरबरा एम तोंबी कुकी खुलाई पाइबसिंगना फाजिंदुना थमलिबा नहा अनि कन्नबगिदमा सेंटर अमदि स्टेट लैंगाना सब साब थबक लखटपा ngamdribasi karigino haina sibasana manipur pradesh na hanglakpaga loinana haujik phawbu naha ani asi kannanaba thabak lokhataba lebak thibani center amadi state lainga kuki khulai paibasingi makhada leirabra haina phongdorakli babu parada leiba sibasana gi office ta permission unaba mari पार्टी स्टेट प्रेसिडेंट एम तोंबिना है हाउजिक फाव सेंटर स्टेट लेंगाना नहा अनि कन्नबगिदम थबक लखटपा ngamdabasi नुंगनांगनिङाइनि सेंटर स्टेट लेंगा कुकी खुलाई पाइबसिंगी मखादा लैरबरा नहा अनि एसिबु फजिलगा रेंसम तलक पाइबसी टेररिज्म की थवोंनि असिगुम थवोंग सथरगलबा फावबद सेंटर स्टेट न करिगी तुमिना येंगदुना लैरिबनो इंडिया हौजिक चथरिब जियो पॉलिटिक्स असिना मिसर मियाम की पुंसी कनब ngamloidaba oirabadi सेंटर की पॉलिसी होंदोक मथौ तारेखि एम तोंबिना मखातना हाई आर्मी चीफ उपेंद्र द्विवेदीना मणिपुर ड्रोन बॉम्बिंग चथबा लैती हैब वफम युमफम यावदबा अरानबो वफमनि आर्मी चीफ अमना युमफम यावदबा वफम फोंदोखिबदु यानिंग दि हाइनस फोंदोखि
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯂꯦꯝꯒꯤ ꯏꯃꯨꯡꯗ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯃꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯕ ꯃꯇꯝꯗ ꯍꯩꯔꯣꯛꯇꯒꯤ ꯋꯥꯡꯖꯤꯡ ꯇꯝꯅ ꯆꯦꯜꯂꯤꯕ ꯋꯥꯡꯖꯤꯡ ꯇꯨꯔꯦꯜ ꯏꯔꯥꯛꯅꯕꯗꯒꯤ ꯁꯨꯞꯅꯗꯒꯤ ꯆꯍꯤ 1.5 ꯉꯥꯏꯔꯤꯕ ꯃꯥꯏꯕꯝ ꯃꯥꯂꯦꯝ ꯑꯉꯥꯡ ꯃꯆꯥ ꯂꯩꯈꯤꯗ꯭ꯔꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯂꯥꯏꯠ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMG ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯥꯎꯟꯁꯤꯜꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7 ꯇꯥꯕꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯇꯝꯐꯥ ꯑꯄꯣꯛꯄꯤ ꯃꯥꯏꯕꯝ ꯑꯣꯡꯕꯤ ꯀꯕꯤꯇꯥ, ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯥꯏꯕꯝ ꯑꯣꯡꯕꯤ ꯁꯨꯃꯣ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯃꯗꯤ ꯁꯦꯜꯒꯤ ꯑꯣꯏꯅ ꯂꯨꯄꯥ 2,000 ꯇꯦꯡꯕꯥꯡꯈ꯭ꯔꯦ꯫ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯤꯠ ꯁꯣꯔꯈꯦꯕꯝ, ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ ꯔꯣꯁꯟ ꯃꯣꯏꯔꯥꯡꯊꯦꯝ ꯑꯃꯗꯤ ꯁꯨꯔꯖꯤꯠ ꯉꯥꯉꯣꯝ, ꯕꯣꯏꯅꯝ ꯃꯥꯏꯕꯝ ꯑꯃꯗꯤ ꯁꯨꯔꯖꯃꯅꯤꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯃꯦꯝꯕꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯂꯦꯝ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯇꯝꯐꯥꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯑꯄꯣꯛꯄꯤ ꯃꯃꯥꯟ ꯏꯃꯨꯡꯒꯤ ꯋꯥꯏ ꯇꯩꯔꯤꯉꯩ ꯑꯃꯗꯤ ꯃꯕꯣꯛꯅ ꯃꯪꯒꯣꯜꯒꯤ ꯐꯤꯁꯥꯀꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯜ ꯇꯥꯔꯛꯇꯕꯗꯒꯤ ꯀꯣꯏꯊꯤ ꯊꯤꯅꯔꯕ ꯃꯇꯨꯡ ꯐꯪꯕ ꯉꯝꯂꯛꯈꯤ꯫ ꯀꯥꯏꯅꯊꯪꯗ ꯅꯥꯀꯜꯗ ꯆꯦꯜꯂꯤꯕ ꯋꯥꯡꯖꯤꯡ ꯇꯨꯔꯦꯜꯗ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕꯗ ꯋꯥꯡꯖꯤꯡ ꯇꯨꯔꯦꯜꯒꯤ ꯌꯥꯡꯕꯝ ꯃꯄꯥꯒꯤ ꯗꯥꯝ ꯃꯈꯣꯡꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯂꯦꯝꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯑꯇꯣꯟꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯌꯥꯝꯕ ꯍꯦꯟꯊꯣꯏꯕ ꯆꯍꯤ 12 ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ ꯔꯣꯁꯟ ꯃꯣꯏꯔꯥꯡꯊꯦꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯑꯦꯔꯦꯡꯕꯝ ꯆꯥꯎꯔꯦꯟꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯑꯦꯁꯦ ꯀꯝꯄꯤꯇꯤꯁꯟ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯔꯦꯡꯕꯝ ꯆꯥꯎꯔꯦꯟꯒꯤ 63 ꯁꯨꯕ ꯃꯄꯣꯛ ꯈꯨꯃꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯄꯗ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯍꯥꯏꯕ ꯊꯤꯝꯗ RM ꯁ꯭ꯀꯨꯜ, ꯄꯤꯇꯝꯕꯂꯥ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯔꯤꯒꯨꯂꯔ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯑꯦꯁꯦ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯑꯦꯔꯦꯡꯕꯝ ꯆꯥꯎꯔꯦꯟ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯨꯏꯗꯣꯝ ꯁꯟꯖꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯍꯨꯏꯗ꯭ꯔꯣꯝ ꯁꯟꯖꯣꯏꯅ ꯍꯥꯏ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯀꯦꯇꯥꯒꯣꯔꯤ 2 ꯊꯣꯛꯅ ꯂꯩꯒꯅꯤ꯫ ꯀꯦꯇꯥꯒꯣꯔꯤ Aꯗ ꯀ꯭ꯂꯥꯁ 8ꯇꯒꯤ 10 ꯐꯥꯎꯕ ꯑꯃꯗꯤ ꯀꯦꯇꯥꯒꯣꯔꯤ Bꯗ ꯀ꯭ꯂꯥꯁ 11ꯗꯒꯤ ꯃꯊꯛꯇ ꯂꯩꯕ ꯀ꯭ꯂꯥꯁꯁꯤꯡ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ꯫ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯕꯁꯤꯡꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯂꯨꯄꯥ 10,000, ꯑꯅꯤꯁꯨꯕꯗ ꯂꯨꯄꯥ 15,000, ꯑꯍꯨꯝꯁꯨꯕꯗ ꯂꯨꯄꯥ 15,000 ꯑꯃꯗꯤ ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯖ 8 ꯊꯝꯗꯨꯅ ꯂꯨꯄꯥ 1,000 ꯄꯤꯒꯅꯤ꯫ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯐꯣꯔꯝ ꯊꯥꯖꯤꯟꯕ ꯌꯥꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯊꯥ ꯑꯁꯤꯒꯤ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯖꯤꯟꯕ ꯌꯥꯒꯅꯤ꯫ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕꯁꯤꯡꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSFꯇꯒꯤ ꯂꯧꯕ ꯌꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯐꯣꯔꯝ ꯑꯁꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯊꯥꯕ ꯍꯧꯔꯦ꯫ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯀꯗꯕꯅ ꯑꯦꯔꯦꯡꯕꯝ ꯆꯥꯎꯔꯦꯟꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ November 2ꯗ ꯌꯦꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯗꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯄꯥꯏꯈꯠꯁꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯇꯩꯗꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯦꯟꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡꯗ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ, ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ꯫ ꯂꯩꯉꯥꯛ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯍꯟꯒꯅꯤ꯫ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ Birenꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯥꯟꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ, ꯃꯤꯌꯥꯝꯅ ꯌꯥꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯡꯊꯣꯜ ꯑꯃꯗꯤ ꯃꯅꯥ ꯐꯪꯈ꯭ꯔꯕ ꯂꯨꯆꯤꯡꯕꯅꯤ꯫ BJPꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯔꯣ ꯍꯥꯏꯅ ꯊꯧꯔꯝ ꯈꯨꯗꯤꯡꯗ ꯇꯠꯇꯅ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈꯤ꯫ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯂꯩꯉꯥꯛ ꯂꯥꯛꯂꯕꯅꯤꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯇꯣꯛꯍꯜꯂꯒꯅꯤ꯫ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯅꯤ꯫ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯂꯩꯇꯕ, ꯕꯟ ꯕ꯭ꯂꯣꯀꯦꯠ ꯂꯩꯇꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯀꯪꯒ꯭ꯔꯦꯁꯅ ꯆꯍꯤ 15ꯗ ꯄꯥꯡꯊꯣꯛꯄ ꯉꯝꯂꯝꯗꯕ ꯊꯕꯛꯁꯤꯡ ꯊꯥ 15ꯗ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯈꯛꯇ ꯅꯠꯇꯅ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ, ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ, ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯥꯕ ꯌꯥꯅꯕ ꯁꯦꯝꯒꯠꯂꯒꯅꯤ ꯍꯥꯏꯅ ꯋꯥꯖꯥꯎ ꯉꯥꯡꯈ꯭ꯔꯕꯁꯨ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯇꯔꯒꯤ ꯆꯪꯐꯝ ꯂꯝꯕꯤ ꯑꯃꯠꯇ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯤ꯫ ꯅꯣꯡ ꯆꯨꯗ꯭ꯔꯕꯁꯨ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕ
ꯀꯣꯡꯀꯨꯠꯁꯤꯡ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯁꯦꯟꯇꯔꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯤ ꯍꯥꯏꯅ ꯔꯦꯗꯤꯑꯣꯗ ꯄꯥꯎꯆꯦꯗ ꯇꯤꯚꯤꯗ ꯃꯀꯥ ꯂꯥꯝꯅ ꯉꯥꯡꯈꯤꯕ ꯋꯥꯐꯝ ꯀꯌꯥ ꯇꯥꯏꯌꯣꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯛꯂꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯂꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯄꯨꯡ 23 ꯁꯨꯞꯅ ꯄꯥꯎ ꯐꯥꯎꯅꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯅꯥꯅꯁꯨ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯀꯨꯀꯤ MLA 10 ꯉꯁꯤ ꯐꯥꯎꯕꯗ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯐ꯭ꯂꯣꯔꯗ ꯂꯥꯛꯇ꯭ꯔꯕꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ Birenna ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯁꯤꯡꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯑꯍꯨꯝꯂꯛ ꯁꯨꯕ ꯌꯥꯗ꯭ꯔꯕꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯄꯤꯀꯔꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯏ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯕꯨ ꯃꯍꯤ ꯃꯌꯥꯏ ꯆꯝꯍꯟꯗꯅ ꯉꯁꯤꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯥꯛꯊꯨꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡ ꯂꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯃꯈꯣꯏꯅ ꯅꯤꯛꯄ ꯃꯇꯝꯗ ꯅꯤꯡꯇꯝꯅ ꯂꯥꯟꯗꯥꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯉꯥꯛꯅ ꯇꯠꯇꯅ ꯂꯥꯎꯔꯤ ꯅꯨꯃꯤꯠ ꯈꯔ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯔꯨꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯤꯇꯩꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯅ ꯏꯃꯦꯖꯔꯤ ꯍꯥꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯣꯒꯁꯠ 1 ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 12-13 ꯈꯛꯇ ꯂꯥꯞꯅ ꯂꯩꯔꯤꯕ ꯀꯥꯎꯇ꯭ꯔꯨꯛꯇ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯕ ꯂꯥꯟꯒꯨꯝ ꯃꯤ ꯍꯥꯠꯄ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯔꯕ ꯐꯥꯎꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ DGPꯅ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠꯇ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯣꯟꯊꯅ ꯃꯤꯌꯥꯝꯅ ꯊꯕꯛ ꯇꯧꯕ ꯃꯥꯜꯍꯟꯅꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯄꯦꯜꯂꯝꯂꯣꯏ ꯍꯥꯏ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯁꯦꯝꯕ NIAꯗ ꯀꯦꯁ ꯁꯤꯟꯅꯕ ꯋꯥꯔꯦꯞ ꯂꯧꯕ ꯈꯛꯇꯅ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯐꯥꯊꯕ ꯉꯝꯂꯣꯏ ꯃꯤꯌꯥꯝꯅ ꯁꯧꯔꯛꯂꯒꯗꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯌꯣꯟ ꯀꯗꯣꯝꯗ ꯆꯠꯈꯤꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯀꯨꯞꯅ ꯈꯟꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯛꯂꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ